sakhangdaba singna children home amada nongmei ron tare rom kapsilam lei maikei adonggi miyamna condemn torakle sakhangdaba mioi ani na ngarang ahing nongyai matunga se ayuk angan bapung amaga minute ni furom satpa matamda sagolban maino ler ta leiba kanali jadraba angang nupa masa singna leiriba children home amada nongmei ron tare rom kapsilam lei haide Hiramasugi matang do thodok thokpham dagi phangba pawgi matung ina de children home atugi gate ta khinba CCTV camera footage amagi matung ina khulai masa paiba sakhangdaba mioi ani aduna home atugi gate ki makha thangba saruk ta pakthaduna nongmei ron taruk taret rom adu kapsilam khibane hairi social welfare department gi integrated child protection scheme gi makha da children home for boys haina maming thonba home ase united social development association haina ming thonba NGO amana chalaiba home ni hairi hairiba home masi special contractor oiba khaidem kalasan kobo mioi amagi yungga punna leiminabane thodok aduta athengba matam oibana thoina asopandi yaukide hojik phawbugi oina kanana kari maramgi damak nongmai kapsilam libano haibaki maram chapchana khangba ngamdre thodok asigi matangda lamphel police na case ama register tawkhre amaromda nongmai kapsilambagi thawong adubu yaningdaba phongdoktuna sagolban maino lerak apunba maira paibina sinduna wakan mifam chathakre wakan mifam adu saruk yakhibe maira paibigi president maibam purnima masina kanala jadraba sing lairiba home da nongmai kapsilam bayaning de nongmai kapsilam basingna miyam khangna sengdok pira u haike Jiribam da lairiba power station dagi high voltage da mai thajilakpadagi kaifudai da charge ama maina tumna chakre ngarang numidang wanam pung manga ga minute yankhai dagi pung taruk taba matamda Tamenglong district ki kaifundai village da Jiribam da laiba electricity department gi makha da chalairiba power station asidagi ka hena high voltage da mai thadorakpadagi khulladu da lairiba yumsing mai hauduna ama ata thoki badana tana khunja sing khara aso open nan ki hairi high voltage da mai thajilaki ba aduna maram oiraga Tamenglong kaifundai da laiba church amasu maina tumna chakhe thodok adugi matang da Tamenglong district ki Tauksem subdivision gi kaifundai village authority ki chairman T John gang maina Tamenglong deputy commissioner da aiba cherol ama piduna wakat khre hairi wakat cherol aduna hai ngarang numidang wanang pumanga ga minute yankhai dagi taruk taba matamda Tamenglong district ki manung chanba kaifundai village da Jiribam gi power station dagi ka henba high voltage ki mai thadorok padagi khulladu da lairiba church ama maina tumna chakhe asigumba thodok asi Jiribam da electricity department ki makhada lairiba sub station asida thabak tawriba staff singna section dabadagi thokhanba thodokne maram aduna mari lenaba authority na akanba action lokhot kadabani loinana matungda asigumba maihau langpok ki thodok thoktanaba lokhot biyo haibasu aiba serolajuda yauri thabal chongba thengba thamlei thabal chonglaklabade bom langsilagani haina KCP MC progressive ki ABPS dagi post ama thagalakre Yaripok to Kaithelmanbi ban laibana maram oiraga malomga sangam dabiga faunariba Unity Bridge matam kharaki thingkhre CC Poda Zomegi flag police na lokthok loi haibagi wa thongna khre hairi Singat ki MLA Singlung thangna India border cross tawduna nahan dead port tonjang da thokiba khut thongna ba aduta involve tawki haina Youth of Eastern Zogamna Ministry of Home Affairs da complaint tawkhre amadi National Security Threat ni haikre Burma gi panda da irang kanbadagi koki sing ayambana saphagadaba maphamda lanjen nakhre hairi Parliament to pass tawduna act on khraba wak amendment act West Bengal da chanaroi haina Mamta Banerjee na lauthokre Opposition na Parliament ki House animakta akanumong da ayat papikiba Wak Amendment Act 2025 asi Treasury Bench ta pung taramari chupna debate tawnaraba matung Boys Vote ta House animakta pass tawkhraba matung India gi President ayaba piduna Act on khraba bill asi West Bengal State ki oina sanaba yaroi haina State asi ki Chief Minister Mamta Banerjee na phongdokhre wafam asi Kolkata ta pangthokiba Joint Committee gi oiba Navkar Maharashtra Divas ki thoram amada State asi ki Chief Minister Mamta Banerjee na phongdokhibane mahana makhata na phongdokhibada West Bengal state asida minority community sing amade makhoi gi property singak senduna thamgani wak act asina minority community sing gi maphamda yamna thamoi sokna dongai taba phawromgani haiba mahak masamang na khangi adubu West Bengal da de act asi chanaroi amasung divide and rule chanabi adu thamloi miyamna mahak ki maphamda chetna thajaba thambiyu mahana minority community sing gi damak amade makhoi gi lanthum singak senduna thamba haibasi ayaki ithongni haikibaga loina
ꯂꯣꯏꯅꯅ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯥꯡꯗ ꯊꯨꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ WAP ꯑꯦꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯁꯟ ꯑꯁꯤꯕꯨ ꯇꯣꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯖꯨꯝꯂꯥ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯁꯦꯟꯇꯔꯒꯤ BJP ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ꯫ WAP ꯑꯦꯛ ꯑꯁꯤ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯦꯛ ꯑꯁꯤ ꯆꯠꯅꯍꯟꯕꯒꯤ ꯃꯇꯥꯡꯗ ꯃꯥꯏꯅꯣꯔꯤꯇꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯂꯦ, ꯑꯗꯨꯕꯨ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜꯒꯤ ꯄꯣꯂꯤꯁꯤꯗꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯟꯁꯤꯟꯗꯨꯅ ꯏꯍꯧ ꯍꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯌꯥꯎꯁꯤꯟꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯨꯔꯁꯤꯗꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯦꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯄꯜꯂꯗꯨꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯍꯥꯏ ꯑꯦꯛ ꯑꯁꯤ ꯄꯥꯁ ꯇꯧꯔꯝꯂꯣꯏꯗꯕ ꯑꯃꯅꯤ꯫ ꯕꯦꯡꯒꯜꯗ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯗ 33ꯅꯤ꯫ ꯋꯦꯁ ꯕꯦꯡꯒꯥꯜ ꯂꯩꯉꯥꯛꯅ ꯑꯦꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯍꯜꯂꯣꯏ ꯑꯃꯗꯤ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯂꯟ-ꯊꯨꯝ ꯆꯞ ꯆꯥꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯅꯍꯥꯁꯤꯡꯗ ꯄ꯭ꯔꯤ-ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨꯡ ꯑꯒꯅꯤꯕꯤꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗ꯭ꯔꯥꯏꯚ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯦꯝꯄꯥꯋꯔ ꯇꯧꯕ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯁꯦꯝꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯁꯤꯟꯗꯨꯅ ꯑꯦꯛꯁꯇꯦꯟꯁꯤꯚ ꯄ꯭ꯔꯤ-ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨꯡ ꯑꯒꯅꯤꯕꯤꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗ꯭ꯔꯥꯏꯚꯁꯤꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯏꯔꯦꯡꯒꯩ ꯑꯃꯁꯨꯡ ꯂꯩꯃꯈꯣꯡ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯪꯂꯥꯇꯣꯝꯕꯤꯗ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯖꯣꯏꯟ ꯇꯧꯕ ꯄꯥꯝꯖꯕ ꯅꯍꯥꯁꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯐꯦꯖ 9ꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯒꯅꯤꯕꯤꯔ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯦꯂꯤ ꯑꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ 90 ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯦꯄ꯭ꯔꯤꯜ 10ꯗꯒꯤ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯔꯤꯀꯨꯂꯝꯁꯤꯡ, ꯐꯤꯖꯤꯀꯦꯜ ꯀꯟꯗꯤꯁꯅꯤꯡ, ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯗꯤ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯛꯄꯤꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯑꯥꯔꯃꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯆꯍꯤ 13 ꯃꯈꯥꯏꯗꯒꯤ ꯆꯍꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯍꯥꯁꯤꯡꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯇꯣꯛ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯔꯛꯆꯔ ꯄ꯭ꯔꯦꯛꯇꯤꯁ ꯗ꯭ꯔꯤꯜ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ꯫ ꯅꯍꯥꯁꯤꯡꯗ ꯃꯇꯦꯡ ꯐꯪꯅꯕꯒꯤꯗꯃꯛ ꯑꯥꯔꯃꯤꯅ ꯍꯦꯜꯞ ꯗꯦꯁꯛ ꯊꯝꯗꯨꯅ ꯀꯤ ꯂꯣꯀꯦꯁꯟꯁꯤꯡꯗ ꯃꯣꯕꯥꯏꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯔꯤꯁꯣꯔꯁ ꯒꯥꯏꯗꯦꯟꯁꯁꯤꯡ ꯄꯤꯔꯤ꯫ ꯆꯠꯊꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯈꯛꯇꯒꯤ ꯅꯠꯇꯦ, ꯀꯦꯝꯄꯦꯟ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯗ ꯌꯨꯊ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯂꯩꯍꯟꯗꯨꯅ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡꯒꯤ ꯂꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯊꯕꯛ ꯑꯅꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯐꯦꯁꯣꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯅꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯁꯦꯛꯁꯟ 1 ꯊꯝꯂꯛꯂꯤ꯫ ꯐꯦꯁꯣꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ. ꯁꯗꯥꯅꯟꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯪꯒ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯀꯥꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯅꯤ ꯇꯧꯔꯝꯂꯕꯗꯤ ꯃꯤꯌꯥꯝꯗ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇꯨꯅ ꯊꯕꯛ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯀꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯈꯔ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯍꯥꯏꯖꯟ ꯅꯣꯟꯖꯗꯨꯅ ꯊꯕꯛ ꯍꯟꯖꯤꯟꯗꯨꯅ ꯊꯕꯛ ꯑꯅꯤ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯑꯃꯗꯤ ꯐꯦꯁꯣꯛꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯊꯕꯛ ꯑꯅꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯋꯥꯔꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯒꯚꯔꯅꯔ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ, ꯀꯣꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯥꯎꯟꯁꯤꯜ, MUꯒꯤ ꯗꯥꯏꯔꯦꯛꯇꯔ, ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔꯅꯆꯤꯡꯕꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ NH-2ꯗ ꯆꯦꯟꯕ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯔꯝꯕ ꯑꯃ ꯐꯥꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯆꯦꯟꯕ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯥꯏꯀꯨꯜꯒꯤ ꯈꯥꯃꯦꯟꯂꯣꯛꯇꯒꯤ ꯂꯨꯟꯃꯤꯟꯊꯥꯡ ꯒꯨꯏꯇꯦ, ꯆꯍꯤ 18ꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 25,000, ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯟꯕ ꯇꯤ ꯈꯨꯂꯦꯟ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯒꯤ ꯃꯔꯛꯇ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ PK ꯋꯥꯔꯛꯁꯣꯞ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯁꯦꯜ ꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯥꯟꯅꯕꯗ ꯂꯨꯟꯃꯤꯟꯊꯥꯡ ꯒꯨꯏꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫